Thangal General Manipur gi lamit tumit changkhon na khangba misak amani mahak Manipur gi lamit tumit kadai phawba khanglambage haibagi matangda Manipur gi political agent waramba Major General Sir James Johnston gi matungina Thangal Major na Manipur gi mafam khudingmak fajana khanglami mahak English haitrabasu English map ta Manipur gi karigumba khungang ama khudom-mina thinduna hektamak takpa ngamlami tasengnamak hek ngamamakhay survey officer sing adudagi Thangal Major na Manipur gi lamit tumit hiram khudingmak khangdoklami Engrezi lon gi wahay watershed na singba mahak khanglami Thangal Major na sahib sing gi chanabi amasung lamchat bebhar khangba si angakpani mahak British Sarkar gi mapangan khanglami aduga Manipur gi oijaba maikaidadi mahak ngamba makhai thinglami adumnadi oiraga Bharata British Sasan gi mayokta chathaba thabak amata da yausilamde Thangal Major haibasi thaina gi mawongi thauna phaba tawba ngamba misakni Sir James Johnston sahebna sutida England chakringaida mahakna Musalman kharabu jail da thamjelami Johnston sahebna Manipur da suti dagi halaklaga Musalman sing adu jail dagi thadoklami Kongon case ki matangda Thangal na thodok adugi maramda thijansi haibada Johnston sahebna Maharashtra Thangal gi mahutta Saugai Jamba Balaram Singh Major bu Ayapurel Major hapina ba haijarami Maharashtra masi laithokna ba honarami angam mathau singna hairami Thangal bu Ayapurel phamdagi lauthokpadagi Maharashtra pu lauthokpana hena laina thokani Thangal General Hindustani ningthina ngang bangamlami Chief Commissioner J.W. Quinton na chingba saheb singna ing kumjali singamaga chanipan mari budra mathoi gi Mars thagi tang kunmari gi numidangda lan toklasi haiba lakpagi nongchup sanathong wangmada leiringaida Thangal General na saheb singda numidang wangang na ba phatte hankro hayeng nong ngalaga ngangna si haina Hindustani da haiki Thangal General na Hindustani lon ngang bahina haina Johnston saheb na khangba Hindustani da ngang bagi mahutta Maitairon khangba Burmese pau purakpa mi singi mamangda Maitairon na ngangki Ingkumjali singamaga sanipan marifutarukta Maharaj Sar Chandrakriti Singna nonga kivanumit adumaktada Mazai bungo ahal Sur Chandra Singna masagi chahi 35 subada Manipur gi singhasan da lengkhatki Sur Chandra Maharaj ki masin manau tarani makhoi gi manungda Gadhar Singha Phaijau Sanaga anidi ngantana sikhibana masin manau nipan da ngai hore lehoriba manau nipan gi manungda masin manau mari Sur Chandra Akasana Sagol Hanjaba Thambau Sana Samu Hanjaba Gopal Sana Punganai Sanakpa asina mamati na ba machin manau singne aduga atopa machi manau mari Kulachandra Singh Jobaras Tikendrajit Singh Senapati Angau Sana Dolairen Hanjaba amasung Jilangamba makhoi asina mamati na daba machin manau singne mamati na ba machi manau mari mamati na daba machi manau mari nungsina daba na maram moiduna nakpak tanakhe Ingkumjali singamaga chanipan mari budragi September thagi tarik 18 nongmaijing numitki ahing nongyaida Surachandra Maharaj na sana sangai da cheplingaida Manawai bungo angau sana dolaireng hanjabaga Manawai bungo jilangambaga anina Surachandra Maharaj ki mathakta lan horame amasung kairak thaduna Maharaj na chepliba sana sangai aduda kakhalaga nongmai kapselami Nongmai makhol tabada Maharaj mikap khangthok thoraktuna cheplambadagi lengkhalaga koyet yasilame Maharaj ki kokthon adu nongmai na panki yeknabana konung paikhre haibagi wakhanda Maharaj Surchandra khurhaiba kairung bana chingba manai kharana thogal tawduna maning thonglomda lengthoraklaga sanjen thonglomda chenthoknami lal hobagi paw si hek phangbaga Tikendrajit Senapati su lal hoba sire yausillare Tikendrajit Senapati na konunggi maruiba mafam punamak lausilame mahakna jail gi thong hangdoktuna leiramba phadok sing adu loina thadoklame amasung phadok sing aduna Tikendrajit ki mateng panglame Kulachandra Jobarasti ahing adumaktada
nambol tana chenki amasung konung manunggi thaudoksing adu yaukhide manao ibungo pakasana sagol hanjabagi sangai di sanjen thong wang mada leirami konung lomda nongmai kapki haiduna manao ibungo sisu ifing pingna masagi ngakthoknaba sifai marifuga loinana mahaki kerani manilal de ga loinana sana konungda lakpada sanjen thongda maharaj surchandra ga thengnaki pakasana mayamung maharajta konungda muk lengsilasi haina hangatki amamba hingda kanana kanagi misangno haiba khangnararoi mi yamna siragani haina maharajna yakhide political agent Mr. Grimwoodna leiriba British residency da changbana kudong chagani khanduna nongyai matung pung anirom tabada residency tana lengduna political agent ka unaki amasung thokliba thodok adugi marida wari sanaki ahing aduma maharaj residency gi darbar hall da lenki mathangi numit September tang 22 gi ayukta maharaj punung siba angam mathau mayam laktuna maharashta konungda lan chalasi haina hangalami tilam liba miyam aduda political agent na mi amata residency da khulai paiba yaroi haiduna khulai sing adu masamak na lawsinki political agent ki phibam mata adu ubada tilam liba miyam adu ningba kaiduna mahi mahi yumda hanaki Maharaj Surchandrana political agent sahebta pateng pangbiu haijabadagi mahakna thokliba thodok asiga mari leinana Assam gi chief commissioner Mr. J.W. Quinton sahebta Shillong da telegram ama tawki Assam gi chief commissioner na Kohima dagi sifai lauraga Maharaj ki mateng pangnaba telegram torokpani adubo political agent Mr. Grimwood na telegram gi marol adu Maharaj ta khanghan kide Maharaj ki mateng pangbagi wafam tokthokuna political agent na Maharaj ta mafam masida kuitharabadi Maharaj ki khudong thiba thokpa yai aduna sifai yangkhaina thogal tawduna Kohima rom da chatkibana hena afaba oiragani hairabada Maharaj na singnaraduna tongjai marin lambi da chatlaga kasar takige ngak senaba matik chaba sifai piu haijarami matang asida Maharaj Surchandrana manawi bungo tiken rajit sanapati da Brindavon chatkrage kokthonga sana khusu thanga lahoro tritha chatpagi cross oinaba lupali sing taradi pirau haina chithi ama ikibagi matungina tiken rajit sanapatina mayambung Maharashta thokiba thodok adugi aranba pumnamak ngakpigani lupali sing ama katchakhibani awat pasel aduna Brindavan da thajarake haina iduna lupali sing ama tharakhi Maharaj Surchandra pokminnaba manawi bungo sing amasung manai masan kharana thogal tawduna Manipur thadoktuna kasar tana lengki amasung political agent tagi pass ama pukhi silchar da thungbaga pass adu hangdoktuna yenglubada Maharaj Surchandra Manipur gi ras kadi thadok lamlabani haiba wafam thengnarubadagi Maharaj Surchandra Singhna Shillongda Assam gi chief commissioner political agent Mr. Grimwood na ras kadi thadok lamlabani haina past iriba wafam asi pumlan langani political agent na lana lobani haina telegram ama tawki sok lising amaga chanipan maribudra ingi September tang 16 leipak pokpa numita Jobraj Kulachandra Singhna Manipur gi singhasan da lengkhatki senapati tikendrajit chu Jobraj pamthol kare angau sanana senapati oire ing kumja lising amaga chanipan maribudra November thagi tarik 13 da Maharaj Surchandrana British sarkar da Manipur gi political agent na misang mikhai naina chatkhiba pumnamak palladuna Manipur gi singhasan da amuk hanjan hanbiyo haina darkhas ama tharame British sarkar na thariba darkhas adugi maram kupna thijalaga Kulachandra Singhbo Manipur gi ningthau ohennaba aduga Tikendrajit Singhbo Manipur gi mapanda thadokkinaba wafam darbar da phongdoknaba Assam gi chief commissioner J.W. Quinton bo Manipur da tharakhi Assam gi chief commissioner March thagi tarik 18 da mahakki kangbuga loinana Manipur da thunglagani haina pau phangbaga Thangal General na mauda angau sanaga Colonel Samugana Sekmaida chief commissioner bo oklami mathangi numit March thagi tang 22 nongmaijing numita Senapati Tikendrajit Singhna chief commissioner bo koirengai da okhe numita sigi ayuk pung 10 rom taba matamda Assam gi chief commissioner J.W. Quinton Imphal da thungle
Maharaj Kulachandra Singhna Chief Commissioner Sahebu Sanathongda Oki Top Taramathoira Kaptuna Chief Commissioner Bu Ikai Khumnabu Utki Chief Commissioner na Imphala Thunglaba Numit Asigi Numit Yungba Matamda Darbar Togani Maharaj Senapati Amasung Lebaki Angam Athau Singh Darbar Yaubinaba Kangalami Matam Chana Maharaj Kulachandra Manawi Bungo Singh Amasung Angam Athau Punamak Residency the Lenglakle Senapati Tikendra Jitsu Sagol Tongduna Manai Masal Karan Togan Toduna Residency the Lengselakle Darbar Gi Sem Sabaloidri Haiduna Kanamatabu Residency Gi Darbar Hall the Sanghalamde Darbar the Kauraga Paga the Bagi Taurang Tobu Oiram Le Haina Pugning the Chingnaraduna Senapati Tikendra Jit Sana Hakchang Nuaite Haiduna Sangai the Hankre Tikendra Jit Yaudravadi Darbar Sarkar Gi Hukum Pongdok Pakana de Haiduna Chief Commissioner na Maharaj ka phawba unakide Chief Commissioner na hayeng nongalaga hankinaba begari piu harami numit adugi numidangda Manipur gi ras yengkigani haiduna nongthombam phulona sinduna saheb singna yengnaba sanaroi ras adu karangana loisilame nongalam daida Nifumari Suba Gurkha Rifles ki Lieutenant Beconberry Amasung Nifunithoi Suba Gurkha Rifles ki Captain Butcher na Luchingduna British ki Sifai Chaniyang Kaina Tikendra Jitpu Phananaba Jobras ki Sangai Koisilame Amasung Nongmai Kapsilame Miyam na Sinaki Makhoi Manungda Pukramba Tangkok Sing Siki Turel Wangmada British ki Sifai na Musalman photographer Dasu Sardar Amasung Mahakinupi Nongmai na Kaptuna Hatki Amasung Makhoi Machanupi ani Masam Punsennaraga Mainung Dalang Sinduna Hatki British Lanmi Singna Kulak Irak Changduna Usam Laikai Yambem Laikai Saikom Laikai Yum Sing Mai Thaki Kumbong Subedar Leisang Zamadar Athokpam Dewan Amasung Songtha Miyana Chingduna Lan Kapnaki Maikay Animakta Lan Kana Soknaki Nakan Animakta Mi Yamna Sinaki Lieutenant Lugard ka British Sifai Tara Mariga Yamna Sathina Soklame Numit Taram Daida British Lanmi Singh Residency da Senselake Numidang Pung Nipan Taba Matamda British ki Maikay Dagi Lan Lep Lasi Haiduna Bengun Konglak Pagaloinana Maikay Animakta Lan Lep Naki Lan Lep Lavada Assam ki Chief Commissioner Mr. J.W. Quinton Manipur ki Political Agent Mr. Grimwood Colonel Skin Lieutenant Simpson Amasung Mr. Kasinska Bengun Kongba Gurkha Sifai Amagaloinana Yanaba Moong Amapurak Pangamre Yengba Konung Tana Laklame British Officer Sing Adubo Hobam Devan Amasung Lukramba Lalup Singba Anina Oklame Chief Commissioner na Singba Saheb Singh Konung Dala I Haiba Pawa Si Tabada Jobras Tikendra Jitsu Chief Commissioner Saheb Unaba Lengthorei Numidang Oibadagi Darbar gi Sang adu Thong Lolamba Maramna Darbar gi Sanglen Manakta Ahang Mamapamda Chaukri Thaduna Darbar Taurame Manipur gi Maikay dagi Darbar aduda Yauramba Atai Mioi Singde Thangal General Ayapurel Nongmaithem Giridhari Angom Ningthau Hobam Devan Colonel Maisnam Samu Singh Luang Ningthau Sarai Sam Jatra Singh Asini Mapandasu Mi Yamna Tilame Makhoi gi manungda masak naiba mioi singde Miya Singh Kali Muhodar Laisang Jatra Bora Chauba Yumnam Chauba Makhoi Singh asini Numidang gi pung mapalom tasilaklabada Darbar aduda Yanaba Moongi Karigumba Wafam Amata Lepnaba Ngamkidre Darbar aduda Jobras Tikendra Jit Singhna Chief Commissioner Khanghanki Madudi British pu Amuk Thajaba Leitre Begari Piu Chatkrage Hajinaraga Ahing da mi pumnamakna tumnaringaida loan na British Sifai Singna Koisinduna Landare Nupi Angang Yamna Sire Saheb Singna Lan Toklasi Panarasi Habada Jobras na Saheb Singh Buthajade British ki Kulai Punamak Thadoklo Herame Saheb Singna Yaramde Asumna Punkhaya Marom Ngangnaraba Pawbada Men Man Tanabangam Kidre Saheb Singh Aduna Chalage Haiduna Puk Puk Hogalak Labada Macha Masu Sagai Natai Hat Kibage Saubana Mai Hoduna Mapanda Lairam Liva Maitai Praja Singna Halo Halo Laurokpada British Officer Singado Mapan Thokpa Yadraduna Darbar Hol Tamna Sensilai
Tilamliba miyam aduna sahebsing adu tanare. Makhoigi maraktagi amana Lieutenant Simpson gi makokta thangna yalame. Political agent Mr. Grimwood ki lukhamda nepra kutna lusam paiduna illaga kazauna taana thinduna Grimwood sahebna darbar gi siri kakhatna bo hotnaringai da hatke. Jatra sing phorung bana saheb sing adu kannabagi damak darbar gi hol adu kaukhaiduna saheb sing bu hol manungda thajilame. Darbar hol gi thongjaw adu sololame. So lawru batarabadi saheb sing adu khudong thiba thokpa yai khanbadagi so lawru raga thong hangdokpagi wakhal tawkhidabane. Makhongna kaukhaiduna darbar hol gi thongjaw adu hangdokkibane. Miyam gi nil khongba adu tabada Jobaraj Tikendrajit Singh su mafam adu tana lengakhe. Aduga tilamliba miyam adubu chayama paiduna tantoklami. Chief Commissioner ga wari ngai hak sanaraga Jobaraj na saheb sing adugi asoyangam thoktanaba angom ningthauda sinaramle. Angom ningthauna amuk makhoi Nepalda saheb sing adu sinaduna thamlami. Chief Commissioner na singba saheb sing adu maitai gi khutta bandi oina leire. Thangal General na matam aduda top garotta leiramba miyam adu kauthoklami. Thangal General da mapanda tilamliba miyam sing aduna laurei. Sa mamangda angauba makok tagani puwari de iri karigi taroi. Ngaihak wakhal tauraga phibam mata sida saheb singa amuk taishinnaba haibasi oithoktabani haiba wakhandagi Thangal General na usabada saheb singe masil thupsallo hairame.